Nupa amasung nupi numidhang tuminabada aikogi ka manungda taugadaba thabak ase karino. Hello guys, ngasi su dasnai na nungsikraba phajakraba wari macha ma myam gi damangta puduna laksari. I hope myam na nungsibigani haina thajai wari ase taraba tungda loina na nauna yengbiriba myam na nungsibiduna dasnai gi channel ase subscribe tawba kawbiramanu subscribe ki button ado na khoigi oina di free oibani na khoigi subscribe amamam na aigi punsida ahongba kya ama pubiarkani. Tuminadari ngaida nupa amasung nupina tauminagadaba thabak nupa amasung nupi numit chuppa magi thabak chinduna adum lai maram asina tuminadari ngaida ngaihag wari sanaminaraga tuminagadabani ani subada tuminabagi ka manungda changlaba tungda amana amada hak haibadi nungsina koladuna awaba mayamdo penthoknagadabani masina maram oiraga nupa amasung nupi adugi manungda nungsiba henggalali ahum subada numidhangda nangi loinabina karigumba wa ama liraduna tamba thokladi fajana munna tagadabani maramdi kanana khangi yum aduda nangi loinabi adu awaba kaya ama mayokna duna chatlambasu mari subada tumdingaida numidhangi chak punna chaminagadabani karigumba yarabadi chak adu amana amabu illaduna inbinaraduna chaminagadabani manga subada kaidonungda nang amasu nangi nupigi apambabu usinadaba saroidabani masi pombase tauraba matam pombada nakhoi anigi marakta nungsi jana nusinaduna adum matam chuppa gi oina laiganiba khana chainaba kaidonungda tauroiba matam pumbada nupi singse ekhoi khajikta ngausinaba oktaba nupa singse yamna pamgali ekhoi gi churup thakpa yu thakpa ekhoi gi khajikta toxic oiba nupi bu nupi oina khandaba nupi bu object oina khanbiba nupi adubu phajana wari phawbo sanabi daba nupi mari manga koiba masigumba nupa se nupi na yamna pamgali nupi na yamna ngaujai asengbadadi masida nupa amasung nupi adugi maral nateba yengo akhoi gi ngausanaba nupa se makhoi gi punsida nang chak gera charoi gera makhoi madu kari su oina lawbide khanbide nupi aduna ai nanga ngasi wari sanararoi haibda hoi sananu nupi aduna ai nanga ngasi unararoi haibda yam laina hoi unadrasu yaina hairakaniba masida ekhoi gi icham jaba nupa singsena kari tawri haibda nupi adu bu sungtha tharoi kari gi wari sanaroi deno sana se message thana si call taro o masi haraduna adum laigani masina maram oiraga nupi adu edited oiragani tanchillak nupi adu da space phanglaroi nupi aduna tawningliba do tawhallaroi punduna thamlaragani athingba piraragani indirectly masina maram oiraga icham jaba nupa aduna nupi adu bu yamna nungsijariba do nupi adu gi mityengda phattaba tararagani aduga nupi makhoida freedom piriba ngausanaba nupa nyamangonda yu pithakliba mabu harau halliba mabu club ta puduna chatpagi honariba makhoise makhoida experience yamna lai na nungsi wari saraduna wari liraduna nupi singse wari yam pamgan baniba nupada wari liganba haiba wari sajanba haiba kamai tauradi kari wari saradi nupina haraugani masi khangba ta thaiba nupa singse nupina yamna pamgali masida karambana achummano karambana aranbano madudi ai khangjebe adubu masimadi ai khangjai punsida freedom ase nupina yamna pamiba masigi piklaba wari asida nakoi kari tamsan mangammi haibdo comment section da comment tawduna takpiro mathangda kari topic da karambagi wari da ai wari oina rijaro ge haibdo miyam comment section da comment bibiram thangrase gi mathangi video da bye bye.